Hello, mayam amazing Bible prophecy minister na taram noksari ngasiju mayam na habirakpagi matung ina mark of the beast sa adugi khudam amsung masigi number 66 habisi karino haibugi maramda ikhoi ngasi phajana yengmunasi sa adugi khudam ado karino amasung masigi masing 666 ase karino haibudo ikhoi na shastra dagi Bible dagi ikhoi phajana yengmunasi ahanbada ikhoi ishoda patna dause sagada laibe ipai sho yam thagachare ngasi aikoina sa adugi khudam antichrist ki khudam asi karino amasung mahaki masing 666 asi karino habi ki maramda papselo naina khara hangja kadore masidana ki thawai sang baduna singbiduna phajna ngang bangaman view tari bising na sing ju thawai sang baduna singbiduna masiga sambase phajna khang bangaman view prabhu jisu christ gi mingda khuramjari amen koi ahan bada Haidi basa asigi khudam sa haidi antichrist power asigi maramda ishona akanba warning pi Revelation 14 gi 9 to 10 da asumna hai ahum suba sagad duduna makhoi gi matung induna khonjen hauna hai kana gumbana sa adubu amusung mahaki mutibu kuram labdi aduga marai bakta natraga makhota khudam phanglabadi mahang nasu mahaki mai hongna sawbigi tengot aduda haijin khraba Yansindriba Ishogi asawbigi yu adu thakani aduga mahakpu asengba sagadu singi amusung yaung masa adugi mangda mai amusung asakpa kantrukna wahangani habni haidibadi sa adubu kuramba natraga magi khudambu makhutta natraga marai bakta phangba mi ado aikoina Ishogi awaba ikoi Ishogi wayan Ishogi maina makoi butumna sangani habni haibigi athadi makoi haidiba kuramba mising ado norokta anishuba Siba aduda Revelation 20 da palliba aduda soidana yaugani habdo masineba asukimati akanba warning ne ishona Bible da pibase Bible gi mahoro da gina phungdok pi paw da pi kwadi akanba warning je masini aroiba matam tengliba ekoina haide basa adu ekoina mamangda naina khre madudi haide basa adu di reformer khuding mangna hairam basa adu di ekoina Roman Catholic Church haide magi lusingba pop na oideba mokoi gi system asibu antichrist ni haibdugi maramda ikoina mamangda naina khre aduga ikoi mathangda amu yengsi Revelation 13 gi 11 haidi sa asi khudam sa atu bu khurambado kanana khuram hanbra haibdugi maramda amu khoi yengsi 11 da hai adudagi atopa sa amana malemdagi tholakpa aina ure yaw masagumna mahaki masi ani pali amusung mahangna singlai gumna ngange haidi ba verse ama khaktang asida atopa sa ama haidi atopa Laiba ama ningthau laiba ama amuk sandong na tai masi ekoina verse ama ka ojarap sum masida haidiba laiba ase kanano haibiji haidi Bible gi matungna bis haibidi ningthau laiba amani haidiba laiba asigi kanano haibdo masi fazana mayek sengna takpungami another haibini atopa haibi athadi ahan basa Roman Catholic Church ta laiba mokoi gi system na takpi tambi ba mokoi gi da laidiba gunado madudagi pra tonganba atopa ning tholeba political go eba ning tholeba mo ekdam ne khoi yengmna se isamna saske pungai amada haireba topic ani makse sadugi khudam am sumagi number 666 cover to vibe se khara wana thokani adu yarim kha ina tenjala ga hoina ge magi ahan bagun ahan buk point da haireba sa ase another haibni haireba sa ase asagi papal power have the Roman Catholic Church organization na laiba magi nature aduga magi character do magi lamchato masadigi pura tonganba laiba amo igni habse kawn ani shubadana masi rajnetik oiba shaktini aduga dharma gi oiba shakti natte ahan bagi sadu di dharma gi oiba shakti ni dharma gi oiba shakti rajnetik oiba shakti chuoi masina rajnetik gi shakti oitaba adubu sorry rajnetik gi shakti oiba aduga dharma gi shakti oidaba ning tholeba amani masida paleba prithvi dagi hariba earth haimni ko masi samudra haibatugi ona tane mamangda samudra hairagadi iroki mi yamna taba mafam adubu aikoina khangna ki prithvi mi yamna taba mafam adubu siyana khangna adubu masina earth haimni na masi ona tainaba haibdi mi tadaba lam haibni masi mi tadaba lam haibsi kraitale hem the western hemisphere haibdi prithvi ki nongchup thangba tangkhai saruk asida aikoina mi tadaba lam neba masiko moroina masida leiribse moroina leba ani lei madude Australia amasung America haribse masineba aduga mari shubda masinas prithvi dagi tholak pa hamni
थोलक है कमिंग आउट ऑफ द हार्ट है पांबी हौरक्कनी है लेबाक से अहम थोलप मोंग हादना अपिक पांबी सूम हौरक्कनी सूम चाउर चाउर पांबी सूम मपांग खलकुम लेबा से कुर कुर मपांग खलक लेबागनी है ताए मंगा सूबद मागी मसीद लुप लेते हॉर्न है मागी मसीद क्राउन लेते लुप लेते आथदी लेबा असे निंथौ नत्रगा अहानब सादी मखोगी निंथौ पाले अदुगा अनीसुब सासिदे निंथौ अमना वायन तौब लेबा अदुगा नंबर 6 पॉइंट मु यंग याय बाइबल प्रोफेसीदा याव लेम हारगा मसी हारिबा निंथौ लेबा असे यावगुंबा मची अनि पाले हाबने मदुदी याव हारगा बाइबल कनाबो ख्रिस्टबु खने मसी क्रिश्चियन नेशन होइगने करंबा नेशन ख्रिस्टगी लमचत लेबा अदुगुंबा क्रिश्चियन सिंगबु चंगम फंपीबा अदुगुंबा पावर अमा ओइगनेबा अहानबदा मसी यावगुमने यामना नोलokpa हाइबदु ओइगनी अदुगा याव हाइबसिदी लेबा मीगा लान सोंनरगा खन्नबा जीव पाम नते अदुना हाइब लेबा से थोलकपदा अतोप लेबा सिंग खन्नरगा लान तौरगा थोलक लेबा ओइरोय नंबर 7 दा हाइबा रोमन कैथोलिक चर्च ऑर्गेनाइजेशन जी मागी स्टेट गवर्नमेंट अमसुंग चर्च अदि रिलीजियस पावर अनिमपु कंट्रोल तवे शासन तवे अदुना हाइरिबा सासिदी अनिमक्से कंट्रोल तवरोयबा हाइदी तोंगाना लेगिनी गवर्नमेंट की थोप थव धर्म की थोप थव हाइबदी मनिंग तंबा लेबा ओइगने मागी मसी अनि असिना खंगनारिबसे चर्च अमसुंग स्टेट हाइबनी अदुगा स्टेट अदि लेबा की गवर्नमेंट हाइबसे मिहुत प्रजाना सेंबा मिहुर होइगनेबा डेमोक्रेटिक फॉर्म ऑफ गवर्नमेंट होइगनेबा अदुगा धर्म सु मनिंग तंबा धर्म सत्पा याबो होइगनेबा अमता खुद थिंजनदबा अदुगुंबा लेबा अमा होइगने हाबजिना निपान सुबुगुंदा हारिबा पापेल पावर सिनदी रोमन कैथोलिक चर्च नदी क्रिश्चियन 100 मिलियन की चांगदा यूरोप ता असोकमति हात खिएबा समायना हात खि अदुमाय तौदना हारिबा सासनदी क्रिश्चियन सिंग असे यूरोप ता हात प क्रिश्चियन सिंग असुबु लांजनर प क्रिश्चियन सिंग असुबु संग फंपीबा लेबा अमा ओइगने निपान सुबु को मापन सुबु दा है अदुबु असमायना ओइरंबा सासि के नेचर दो मार्क चिंगलाय अमगुम नंगांग हेबनी हाइदी लेबा अमना सिंगलाय अमगुम नंगांग बदि माइने ना फुसापु सक्ति सिनरकने अरोइबा मतमदा शैतान की ओइबा ईश्वर की मिसिंगबु ओनैबा अदुगुंबगी नेचर दो लाकनी शैतान की ओइबा नमफु साफु माना हाइबु खुदिमुक तौदबा याते हाइबदो अदुगी मोंग तौरकनी हाइबनेबा हाइरेबा गुण मापन असि लेबा अदुदी कनानो हाइबदे खुनिंग बरे हाइदी कोन नोंसुप तंगबा पृथ्वी तंखाद लेबा अनि ले ऑस्ट्रेलिया नत्रगा अमेरिका हाइरेबा लेबा अनि सिगे मनुद करमन चुंगेबा कुइरा जुम पांग खलकपा मदुदी अमेरिका ने यूनाइटेड स्टेट्स ऑफ अमेरिका ने हेंगो मसिदा हाइरिबसे इचनाउसा अदुना अनि सुबा लेबा अमेरिका ना अहान बसा हादि रोमन कैथोलिक चर्च से नमफुद खुरमन बेगी थबा म चथरकनेबा मसी एखोन अनि सुबा साजे खोन खंगदबा यादबगी हारकोनि को यंगची अमेरिका ने करी तौब्रा हबसे 13 की रेवलेशन 13 की 12 13 दे यंगची महाना अहान बसा अदुगी मतिक पुन मसा अदुगी ममांग सिना के हमनी रोमन कैथोलिक चर्च ना मान सुप्रीमेसी ओरिंग मतम सिना शक्ति खुदम कनाना अमेरिका सिना अमेरिका नको अदुगा मालेम अमसुंग बदुद लेबा मिसिंग अदुबु अहान बसा हाइबदि सिबे याना सोखिबदे फक्रबा सा अदुबु खुरम हनखि हाइबनेबा सिनाउ समसि याम फजब प्रोफेशन लै हदि अरोइबा मतमदा अमेरिका ना रोमन कैथोलिक चर्च से पृथ्वी दा लेबा मिपुं खुदुंग से रोमन कैथोलिक चर्च पु नमफुद खुरम हनगदबा मतम अमा लाकनेबा हुजिमक्ति ओइद्रि मसि चनना बकन सिल्लिबनि को मसि काउनु प्रोफेशन हाइबनि मसि सोइदन थुंगनि मसि थुंद्रबा मसि ओहलक्त्रबा इखोय अने हारिबजे थाजबिगिनो स्नाउसा अनि सुब सातुना अंगप खुदम सिंग तौदुना मिसिंगी ममांगदा अत्यादिगी मालमदा मै फावबा ताहरगले है अमेरिका दा लेबा अमेरिका क्रिश्चियन अमेरिका दा लेबा प्रोटेस्टेंट सिंगना अंगप क्यामरुम तवे हेंको मसी अंगप पांगथोक हाइबजे धर्म की ओइबा शक्ति नि अदुना अमेरिका दा लेबा धर्म की शक्ति क्रिश्चियन सिंग असिना अंगप अत्यादिगी मै फावबा तारक्तन अंगप म्याम पांगथोय हेको मिराकल म्याम पांगथोय हमनि हाइबा मिराकल सिना कैदोब्रा मु यंगछि 14 दा महाना सातुगी ममांगदा तौनबा मंगोंदा पिखिबु खुदम सिंग अदुगी मपाना मालेमदा लैबा सिंगदा थांग सांगना सिबा याना सोनख्रबा अदुगु हिंख्रबा सा अदुगी मूर्ति अमा सानबा हाइदना मालेमदा लैबा सिंगबु मिनमखि हमनि
hairiba angak pamyam pangthoi base masina malem prithvi da laiba mipum khudi mapun minam halaba kari oe sadu ki muti ama semya sadu ki muti ama habde muti ama habi athadi haidi ngasai karam basa Roman Catholic system ma ki mangonda laiba Roman Catholic na laiba ma ki government ma ki madi haidi religious sakti na government ki sakti bu khudum san maneba adumai tawna America da su America da laiba religions sakti sing ase Christian nation America da Protestant sing asina makoigi state ki sarkar do control tawraga tawba adugumba lainga ama workneba masiko sadu ki muti ebdi Protestant America ne ado haidi ba asina shamakaneba prithvi leba mipum khudimok ko khurumala kanebne kamai tawduna prithvi leba mipum khudimok ahan ba sadu bu khuruman gadabno haibase ekoina amuk ekoina makhada mu yang payani ko adu yengche sadu ki muti aduna nungsa so pinaba matik mangonda pire sadu ki muti aduna nungsa so pinaba mati mangonda pire hamne kanana Americana kanamba makoi ki muti image ama haidi sarkar amani ko a form of government ni masidana kanana makoi ki Protestant America na control to president khandi loina ma control to ba adugum bo kaneba nungsa sorpi ba de hingan bdo ma haidi bang muti do hingan bagi sakti do America government na pigneba mana full support to gneba aduga sa adugi muti aduna wangang na bam sung muti adu khurum da maika bu han abneba kona America de ki tholakani ko image of the beast semdri huji sem bahura abne moki ki America da leba Catholic religion hairo adugo Protestant sing amata oirabani hairibasina hojik Donald Trump lairi hojik Donald Trump matam oibe oidabe akoina sapchana haiba ngamde hairo makoina haiba khudimoto illa kaneba hojik indri ko inbadi haurebani illa kanda makoina adudi makoigi haiba religious organization adugumba religious America da leiba dharma sing asina makoina tawba pam khudima America sarkar na tawrakaneba madu hoji pokiti tawdri adu torokpa matanda prithvi je loiramni saadu ki khudam chanan bai do oi ki tawrimne ba ekoina omu yang ko Revelation 13 ki 16 17 mahan apik amsung achauba ina khunba sing amsung lairba sing maning tambam sung minai punam tam khoigi yet thangba khutan natraga mokhoigi manai pa da khudam ma thaman khi amne saadu ki khudam natraga maming natraga ma ki maming ki masing panglaba ma natana kana gu mamim tan leiba natraga yon ba yade amne masida habi hariba masagi image to the beast hariba asina kaidoba makoi mi pung khudam lair boy rena khomra pitif da leba khudin je makoi ki makhud yet natraga marai bakta khudam ma thangane ba saadu ki khudam do masi aseng bagi dia koina mina ugada bu khudam na te kana mission 6 section namgani kana madu nate masi akoi laibak ta thambagi hatadi makoina habdu akoi gi wakhal na khalaga chumena inbaje masi laibak ta thamba koiba khudda thamba haiba ke de koina chumme lale de khangba adu bu koina hingnabagi da ma akoi thabak sudaba yade khallaga akoina hingbaje masibuna akoina khutta phangba kaweba adu hairiba khudam se phangdaba mido haidi makoi gi khudam je kaino habdu khoni yengba dai hairiba khudam se phangdaba khudam se bu yadaba mi makai do laibi yomba yararoiba makoi loi cut off to kolani economy broken hauji tawro kadaro mi masi krai de han satra kani America da chala pithi chanar kani adugo pithi ma phang khudimukta masing chana ba haugane be nauta hairiba se koina pachana naina ba yabani adu bu yengi khoni yengje adu tari huji yenge yam maroi be sida sadu gi khudam duneba khudam phangba mi do marai bukta natra makhutta phangba mi aduna tana kanam thana leiba yomba yararo habne masi universal ne ko prithibi ponamukta chana kadaba adugumba khudam amaneba aiko yengse bana Bible da mark khudam haibase karino haibase ko yenge mark haibaga sign haibaga sil haibaga ahumse masi aina sida da screen da iribase aina chat gpt da hangbani hanga kanda makoina pirak answer duni ko any denomination go oina leiba nate masida aduna akoina khange by akoina English ki way mark sign sil aduga token habse makoi je kariguma matamda makoi gi meaning je similar oina sine haidi samana pamong da masisne masina tai je karino mapu oiba magi angambagi sakti natraga masak takpa sine ba aduna sign ge sil ge je ani je mari leneba koina Bible legi mu tek phai Romans 4 gi 11 da hamni ko English tana he received the sign hamni ko sign de khudamani pudane khudamairani of circumcision sang khudang sing phange ka dobugi a seal of righteousness of faith which he had been and yet being uncircumcised mana unkak tungai da mana dharma sambigi seal chum haidi khudam
ado kaidama circumcision do ina phang Abraham gi maram da haibne ba ai Manipur English ta Manipur da page mahana unkak tring da mahana thaja bagi dharma chen bagi chum haibje khoi gi khoina any che da natraga any karigumba pot amada khoina nam khoina chum namadi mai gi marka do thambane marka do sil do nambane ba sil haibje marka ama nambane ba maduni ko masida je masi adu English tan sign jo hada sil ani ji chamane haibje ne ba thaja bagi dharma chen bagi chum madu unkak bagi khudam oina phangki habne masida chum haibde khoina chum nam le bajiga khudam haibji ani chaman sine habdo sine ba sinawsa aduna masi khoina yengbe sa adu gi khudam haibje kaino hai tadi masi sa atu bu khurum bagi sakti amane ba adu de khoina masi khange hai tadi ishor gi chum haibje karino haibje khoina bible da mu yengbe ba Ezekiel 9:4 da haibne khoina mark haibje kai de sine di mi singbunga sida 9:4 da haibje Jerusalem gi sahar si manung da chalo aduga mi sing haidi madu manung da tawri ba phataba am khai tawba mi sing adugi marai bakta chum aman am khudam ama thamo haibne masi kaino masi khudam je kaino ai khoina makhoi bu kan bina ba jeru mang tahan ba matam da kan bina ngai gi khudam do ne masi mark haibje ga khudam ne ba adunga saigi mark phangba mi sing adu khedoba makhoina kan bi ga duruni phangdaba sing adu makhoina hat kudrum ne hanko aduna ishogi chum natraga ishogi mark phangba mi sing adu ishono lona kan bi ga durune ba Revelation 7 gi 2-3 das chum namba gi para je masi full leire masi maram da de naina gum je du pa ge aina atopa sargutu amma nongpok tagi kumtharakpa ui hanko esen nongchup tagi kakhat tiba ui mangon ahing ba ishogi chumlai mahana obo konjena hai ko prithvi amusung samudra bu son ganu aduga masida horibu using adu son ganu maramdi aikoina ishogi mising adu makhogi marai bakta chum marka adu namdri phawba haibne masi nambai athadi karino haiba matamdadi ishogi mising adu bu soi ngamdana ba haiba ma se khoina chum maje namgane roiba matamda Antichrist Pawana, Prithvi the labor mission, Quina Ishogi Mark the labor mission, Ishogi mission, I say, Hanning I honor Pombatan, the Ishona Canton, I get the Mokoi the Stum, Mananganeva, Maribok the Havnico. As I shall to get the Maribok, the Tramakuta number ya, do Ishogi the Kutabilate, Ishogi the Maribok the Havnico, Masigatri, Ishogi Chumweba, Ishogi a sangudo Mokogi, Punging the Mokogi Wakal the Luxury Hebdo, Machina Weva. Adu tadi masida haje ishogi chim shogi manai ching marai buk number gi arthadi mokoi bunga pi sembire kanthok pire habne ba aduga aikon chum habje ishogi chum habje koi khar samjal laje sinausa masida sida ko khoina hai khoina nakoina aigi saba sing chengna ngakadam masinang amso aikoi gi marakta lakadurba miron khudemakta khudam amani habne ba masida haibigi matung na hai ko sida the Sabbath is called a sign between God and his people showing their relationship makhoi gi marid ule Sabbath aiba tareni shuba Sabbath aiba khudam amane ba masina ko masi prophetic language ni masina haibini ko aduga khoina Revelation ngasai gi 13 gi 16 17 je masida hai sa aduna su ishono zuma gi missing bukan ngai gi damuk chum name aduga sa aduna su Magi mission book and Nagi the Mukchumname. Chumnam the mission of the Makoina Hanning Pieba, Masiko. Masi Shidahe, Shida English Tajianko. This is the opposite of Gorsel. Shogi Chumadugi, all that I never had to Kudam. And then the mark of the beast shows allegiance to the beast power. Mark of the Sadugi Kudam Duna, Sadugi Saktina Habidu Ilehab the machine Uleva. This mark contrasts the seal of God in Revelation 7. Revelation 7 the Uliba, Ishogi Chumasiga Masi, Brown at the aduna ishogi chum habde karino hakanda ikoina summary deng ko mark habje outward symbol of royalty or ownership habne haidi ikoina mapan thongdo uba mapu oibigi khudam adubune aduga sil habje karino hakanda confirmation of authority or ownership haidi magi angambagi sakti nataga mapu oibdo masi chumme hana utpadane sign equal to token of covenant or relationship habje masina haiba aduga masidasu hongtong din sinaba yaina haimniko in prophecy they are often interchangeable mukho hongtong din jay God's people receive his seal shogi chumpangi Revelation 17 while the revelers receive the mark of the beast aduga ishona haiba in the mission duna sa adugi khudam to phangi haibne sinausa aduna ekoina sida yengbay ishogi chum haiba je karino haiba matamda ishobu khuramba duneba ishobu khuramba do
ꯏꯁꯣꯔꯒꯤ ꯆꯨꯝꯕ ꯍꯥꯏꯕꯗꯤ ꯏꯁꯣꯔꯕꯨ ꯈꯨꯔꯨꯝꯕꯅꯤ ꯏꯁꯣꯔꯕु ꯈꯨꯔꯨꯝꯕ ꯍꯥꯏꯕꯁꯤ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯑꯩꯈꯣꯏꯅ ꯇꯁꯦꯡꯅ ꯏꯁꯣꯔꯕु ꯈꯨꯔꯨꯝꯕ ꯍꯥꯏꯕꯁꯤ ꯀꯩꯅꯣ ꯎꯠꯀꯅꯤ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯁꯕꯥꯠꯅ ꯎꯠꯀꯅꯦꯕ ꯑꯗꯨꯗꯤ ꯁꯥ ꯑꯗꯨꯒꯤ ꯆꯨꯝꯕ ꯍꯥꯏꯕꯁꯤ ꯏꯁꯣꯔꯕु ꯈꯨꯔꯨꯝꯕꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯅꯦꯕ ꯁꯕꯥꯠꯀꯤ ꯑꯣꯟꯅ ꯇꯩꯅꯕ ꯂꯥꯛꯀꯅꯦꯕ ꯑꯩꯈꯣꯏꯅ ꯌꯦꯡꯁꯤꯀꯣ ꯏꯁꯣꯔꯒꯤ ꯆꯨꯝꯕ ꯍꯥꯏꯕꯁꯤ ꯀꯩꯅꯣ Ezekiel 20:12 ꯍꯥꯏ ꯑꯃꯨꯛꯀ ꯑꯩꯗꯤ ꯃꯈꯣꯏꯕꯨ ꯁꯦꯡꯗꯣꯛꯄꯤꯕ ꯖꯦꯍꯣꯚꯥꯅ ꯍꯥꯏꯕ ꯃꯈꯣꯏꯅ ꯈꯪꯅꯕ ꯑꯩ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯈꯨꯗꯝ ꯑꯣꯏꯅꯕ ꯑꯩꯅꯁꯨ ꯃꯈꯣꯏꯗ ꯑꯩꯒꯤ ꯄꯣꯊꯥꯕ ꯅꯨꯃꯤꯠꯁꯤꯡ ꯄꯤꯕꯤꯈꯤꯕꯅꯤ ꯑꯩꯒꯤ ꯄꯣꯊꯥꯕ ꯍꯥꯏꯕꯅꯤꯀꯣ ꯏꯁꯣꯔꯒꯤ ꯄꯣꯊꯥꯕ ꯅꯨꯃꯤꯠ ꯇꯔꯦꯠꯅꯤ ꯁꯨꯕ ꯅꯨꯃꯤꯠꯁꯦ ꯏꯁꯣꯔꯒꯤ ꯄꯣꯊꯥꯕ ꯅꯨꯃꯤꯠꯅꯦꯕ ꯑꯗꯣ ꯍꯥꯏꯔꯤꯕꯁꯦ ꯀꯅꯥꯒ ꯑꯩꯈꯣꯏꯒ ꯏꯁꯣꯔꯒꯤ ꯃꯔꯛꯇ ꯈꯨꯗꯝ ꯑꯃꯅꯦꯕ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯏꯁꯣꯔꯅꯤ ꯑꯩꯈꯣꯏꯕꯨ ꯁꯦꯝꯕꯤꯕ ꯃꯄꯨꯅꯤ ꯑꯩꯈꯣꯏꯒꯤ ꯀꯟꯕꯤꯕ ꯃꯄꯨꯅꯤ ꯑꯩꯈꯣꯏꯕꯨ ꯁꯦꯡꯗꯣꯛꯄꯤꯕ ꯃꯄꯨꯅꯤ ꯍꯥꯏꯕ ꯈꯟꯅꯕꯒꯤ ꯈꯨꯗꯝꯅꯦꯕ ꯃꯁꯤꯒꯤ ꯃꯔꯝꯗꯁꯨ ꯉꯥꯡꯅꯤ ꯑꯗꯨꯕꯨ ꯃꯇꯝ ꯂꯩꯇꯕꯅꯤꯅ ꯑꯩ ꯁꯣꯝꯗ ꯆꯠꯂꯔꯣꯏꯒꯦ ꯀꯣ ꯏꯆꯤꯟꯅꯥꯎꯁꯥ ꯃꯤꯅꯤꯠ 10ꯗꯤ ꯍꯧꯈ꯭ꯔꯦꯕ ꯑꯗꯨꯅ ꯁꯕꯥꯠ ꯀꯃꯥꯟꯃꯦꯟꯠꯁꯦ ꯀꯗꯥꯏꯗ ꯐꯪꯉꯤ ꯑꯩꯈꯣꯏꯅ Exodus 20ꯒꯤ 8-11ꯗ ꯑꯩꯈꯣꯏꯅ ꯐꯪꯉꯦꯕ ꯃꯗꯨꯗꯤ ꯃꯔꯤ ꯁꯨꯕ ꯀꯃꯥꯟꯃꯦꯟꯠ ꯀꯣ ꯍꯥꯏꯔꯤꯕꯁꯦ ꯏꯁꯣꯔꯒꯤ ꯁꯕꯥꯠ ꯁꯦꯡꯅ ꯉꯥꯛꯄꯗ ꯏꯁꯣꯔꯕꯨ ꯈꯨꯔꯨꯝꯕꯅꯤ ꯃꯁꯤ ꯑꯔꯣꯏꯕ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯁꯕꯥꯠꯁꯦ ꯁꯦꯡꯅ ꯉꯥꯛꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯆꯨꯝꯕ ꯑꯗꯨ ꯐꯪꯒꯅꯤ ꯃꯁꯤ ꯀꯅꯥꯒꯤ ꯃꯄꯥꯟꯅ ꯅꯝꯒꯅꯤ ꯊꯋꯥꯏ ꯑꯁꯦꯡꯕꯒꯤ ꯃꯄꯥꯟꯅ ꯑꯩꯈꯣꯏꯅ ꯅꯝꯒꯅꯤ ꯍꯥꯏꯕꯅꯦꯕ ꯑꯗꯨ ꯇꯥꯔꯦ ꯑꯩꯈꯣꯏꯅ ꯌꯦꯡꯁꯤꯀꯣ what does the antichrist claim about Isma ꯑꯩꯈꯣꯏ ꯌꯦꯡꯉꯁꯤ ꯁꯥꯇꯨꯒꯤ ꯈꯨꯗꯝ ꯍꯥꯏꯕꯗꯤ ꯀꯩꯅꯣ ꯁꯕꯥꯠꯀꯤ ꯑꯣꯟꯅ ꯇꯩꯅꯕꯅꯤ ꯁꯕꯥꯠ ꯈꯨꯔꯨꯝꯕꯒꯤ ꯑꯣꯟꯅ ꯇꯩꯅꯕꯅꯦꯕ ꯃꯁꯤ ꯔꯣꯃꯥꯟ ꯀꯦꯊꯣꯂꯤꯛ ꯆꯔꯆꯅ ꯃꯁꯤꯒꯤ ꯃꯔꯝꯗ ꯀꯔꯤ ꯍꯥꯏꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯏꯆꯤꯟꯅꯥꯎꯁꯥ ꯁꯤꯗ ꯉꯁꯤꯒꯤꯗꯤ ꯃꯥꯔꯛ ꯑꯩꯈꯣꯏꯅ ꯅꯝꯕꯔ 666 ꯑꯩ ꯉꯁꯤꯗꯤ ꯉꯥꯡꯕ ꯉꯝꯃꯔꯣꯏ ꯃꯔꯝꯗꯤ ꯃꯇꯝ ꯂꯩꯇꯔꯦ ꯑꯩ ꯃꯊꯪꯒꯤ ꯇꯣꯄꯤꯛꯇ 666 ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯃꯗꯨꯗ ꯆꯞ ꯆꯥꯅ ꯉꯥꯡꯖꯔꯒꯦ ꯑꯩꯈꯣꯏꯅ ꯁꯤꯗ ꯌꯦꯡꯁꯤꯀꯣ ꯁꯥ ꯑꯗꯨꯒꯤ ꯈꯨꯗꯝꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯁꯤꯗ ꯀꯦꯊꯣꯂꯤꯛꯅ ꯍꯥꯏꯕꯅꯤꯀꯣ ꯀꯦꯊꯣꯂꯤꯛꯅ ꯍꯥꯏꯕꯅꯤ ꯁ꯭ꯀ꯭ꯔꯤꯟꯗ ꯐꯖꯅ Sunday is our mark of authority ꯍꯥꯏ the church is above the Bible and this transference of Sabbath observance is proof of that fact hai kena screen de yengbro nomaijing no meda habse ekoi gi angambagi ekoi gi authority ekoi na ngamba gi shakti lai habdo adugi khudam ni habne Roman Catholic na Sabbath Sunday habse Sabbath habse Saturday degi Sunday da makoi on thok pane ba masi makoi gi angambagi hakne habne ba church na Bible gi mathakta lai habne ba Sabbath ngak paje hongdok ki baje nomaijing nam to on thok ki bajna haire asengbo wafam asigi praman oire habne ba moi masana haijabani ko aina haibana tesinausa mathangi quotation da mu yengji ko CF Thomas na kari haibring je of course thangai shangnama the Catholic Church claims Catholic Church na dabi tawi that the saints habdi Saturday Sabbath to Sunday habdi Saturday degi Sunday da Sabbath on thokki base was her act mahaki thabang ni haibneba and the act is a mark of her ecclesiastical power and authority in religious matter haibne hairiba thabak ase mahangna dharma gi oiba hiram singda mahaki angambagi shakti aduga mahaki church gi oiba shakti lai habdo madugi khudam amani haibne karambana Sunday thangja numitagi Saturday dagi Sunday da shokurumba numit on thokki bje masi mahaki church ki oiba shakti do mana laire aduga dharma gi oiba shakti do mahaki angambagi shakti ne habdo masina on khreba isnausa sida bayakchana haigre ko it is the mark of having Sunday having ko it is the mark of our authority to rule over God's law ishor gi wanda thang 10 commandment je masigi matakta aikoi gi angamba shakti na pali habdo madugi khudam amane habdi including the 7-day Sabbath ko tareni shuba Sabbath se asigi matakta makoina loina pale isogi yathang tara asigi matak makoina hongdok pangami makoina masigi matakta pale habdo masi tareni shuba Sabbath no se no maijinu mit on thokibdo masina tai habdo masina tai ba isnausa aikoina sida yenge adudi sa atugi khudam haidi saagi adugi angambagi khudam je karino haiba matamda madin no maijinu min ngak pasne hauji no majin no minga ko sadu gi khudam oidri masi karamba matam do oini America da chanra pom batan kanana America government na masi chana lakaneba masi prithvi da laiba me pong khudum da chana hanganeba khoi nga sai verse aikoina 12 13 14 sai da higibdo America na prithvi da laiba me pong khuding mapu ahan ba sa atu bu khuruman gani habje masi karam na khuruman ga doino aikoina hangbe karam na prithvi da laiba mi singna ahan ba sa si bu khuruman gani habdi ahan basana semba niti niyam haibidi saban ngak paje tarene shubadagi no majing on thokki baje
पृथ्वी दा लेरिबा मिपुम खुदिंगना हाइरेबा नुमिसे ngak paije Roman Catholic Church na haibe inbani Roman Catholic Church na haibe inba haibase Roman Catholic Church bu khurambani Roman Catholic Church na haibe inba nomajina min ngak paije kanabu khuramba Satan bu khurambane ba adoi taragdi ishogi mai hona sawada dandi do pirakane it's now some serious warning ne Bible na piba sukimate akan bu warning ne aina Roman Catholic Church organization gi meeting gi mayokta leiba nati makoi gi aran ba takpiba Bible gi mayokta makoi ngangmudo madugi maramda leibane isnaw sang asidi asangba antichrist Roman Catholic Church system asini habje koina yajagadamni Jerusalem da hojik Donald Trump na Protestant singna Israel ga pulaga laisang sagalakani masida tholakada ba mido antichrist ne abdu madu lale madu thajaradi koina hoji America na toroiba Roman Catholic ki plot khuding machine khoi ba nam thak taw khragane ba adugumba nam thak taw ba mission adugi manung dai khoi yaugum se be sinausa aduna habidi no majinu mi me pung khuding na chanang any dharma saning ba sat pa yai ai Hindu oigera am oigera any prithvi da leba dharma khuding makche masina no majinu mi se makhoi gi lai khurum gi oina thabak su da duna hoji chu tawri ji prithvi punna munna sande no mi sudi thari ji masikrai de to no Roman Catholic Church gi rom de gi horokpani ne masi ilibsni asmaina mi pung khuding no moi mai gi dharma lai khurum gi thabuk to no majinu da senga thaboi labuk da kari da thabuk su ba sat ta bi da seng na nga kadi climate change ju faragani masi ju faragani haibje masine ba masi inba se makoina haibu inbane ba madudi sadu gi khudam phangmani adoi tadi sadu gi khudam phangagadi ishona khoi bukan bir roi aduga sabat chen ngak taragadi sabat ki achum je koina loksalaga khoi puning da masine chummi haina logi tardi ishogi sum do phangabane ba adu kana gumina khangna sande na chummi haina sande na phajana khallaga sande na chummi ana khallaga liba mission da makhoi marai bukta masadi ki khudam phanggrabne aduga masidi lali aduba hingda be ade itu cha thakta be ade thabuk su da be ade haina tawraga makhoina haiba makhoina haiba gi matung na saliba mission da makhoi gi khut haiba symbol of work ne makhoi gi adugumba thabuk phanggraba mission ne bisnaucha aduna masi soidana khangai aduga antichrist power se kanano haiba se aikoina mathangda mayek chena khangningai gi da magi number 666 kari gi da mu pibno masi Bible lagi aku yang masih Latin da Hebrew da Greek da ko masih number 606 se masih Roman Catholic Church ka mari laina bani masih karino have do mathangi video da phajana ikoi khangminara se pichnausa aduga na koi any Bible ga mari na ba any question la so koi comment dai biro phajana Bible gi batuina nainara samina se aduga anauba mi ora ga subscribe to view na koi na samona se na koi tab da por phangi khalagadi sina comment da haibira mo isna usan akoi gi subscribe na koi na subscribe to basna ngon da pung kali isho gi wapau ju hen mi ngon da sandoning ma phawe प्रार्थना तौना से सरगदा लेबे पायाम थागसरे ngasi ekhoi na sad gi khudam se karino haibe ekhoi na tamjakhre hauju makidi oide peti mapong ko din America na Protestant America aduga khusam naraga peti le mapong khudam no majin mche ishona sembi batare ni shuba sabar ki mota no majin mche ngal thabyade haina chanarak mata na masi sad gi khudam do oirabani haibe se masi gi dama masi khangan bibagi dam thaga chare tare besi naukshin dusna hana po pibiu mokhoi jna ki samba sigi matung na chat pangaman biu prabhu jisu christ gi mingda kurum jari